Ngarang numidang More border town the Kuki Khulai Bible lamhenbe singna state force tamna bom amasung nongmai kapsinduna landarakraba matungda ngasi ayuksu pung nipan makhairom tarakpada More gi Ilora hotel gi maning lomdagi Kuki Khulai Bible singna state force tamna nongmai round kaya kapsilakre Kuki Khulai Bible lamhenbe singna nongmai round kaya kapthorakpadagi More bazar da leiramba miam kaiduna chenakhe Housing su More da leiba state force amadi Kuki Khulai Bible singi marakta akan mamong da nongmai kapnari haire ngasi ayuk More gi dharamsala fi yonpham manakta pokhai hodaba bom amata duna leiramba miamna thengnarakpadagi security force singda pau piraba matungda security force singna akan section thoranga loinana lokhatkre haire bom adu ngarang numidang pung 8 khara helakpada Kuki militant singna security force tamna bom yauna nongmai round kaya kapsilakiba aduda pokhai hodaba oiramba yai haina thajanare Kuki terrorist sing aduna security force tamna nongmai kapsilakpadagi mafam adu lairiba security force singna su handuna nongmai kappadagi akan mamongda khud thoknaki haire adum oinamak asok apan yawbagi pau phangdre